ꯑꯍꯥꯟꯕꯃꯛꯇꯗ Matamgi Manipuri Wari YouTube channelna mayambu taramna okjari. Ngasi amuk puduna lakjare miyamgidamakta Lepundugi Marumda episode 4. Mayam punna amuk taminarasi. Nongalaga chaksangda chaksage changlakpada lem mamada wafam ama haudorai. Ima kaidore achauba. Aisu suti lore. Office amuk chatlani. Ichalju school kagrani. Ima pabungsu office chali. Yum sida abe mathanda leibado boring churoidro. Adu susumi. Adu masu BBA lore naine. Private ki thabak ama part time oina yengsiro contract oirasu. Adu maga kya sanaroida talle harakani. Asayamna chawjabani. Aine kahalle. Nang suba anamdi yam kalli. Mi imona matam khara lairik tamaga leijaki ke haijababu nangna ngamdana hu thakpa ho mi gi gen maya da sanguba ho tawdana hek yade ne pumna makaina pangbada soibani ai khaktagi khaluba aigi apamba ningba thungaga lore khaluba adu ima abese mapanda lairik makha tamdanaba chadan krasira mamana hujikpo adu fajararoida mau mathanda nangsu yawba nataba mina tungda ngangnani ima migi yengubagi darka tadida ima hoi baba hoine yardi aidi kasu kaide marak chalaga aina yengsaluraga lore amaromda abe gyan tadaba nupisu nate mamana machagi wado yaningladuna hai ma gyan tade haiba natene hujikan matamda taungarise uredana mau mangre adu tawgre adha tawramena nupi gi maralda sunate nampu hapu tawbibasu damada yawribani aina yarasu noi babungna yarakani thajade hoi swaida tambana makhal amani sidadi nungtigi mitna khongna uredana khangde ima ada oiro sida oiro ai abegi asadi ningba thunganingi natradi ai tungda yam ningam hororo fare se chak to chatho noi babung halaga ai tanarage karina phagani haibado abedi jagraba nachalga tawraga kharadi jagrabani guli su manam hainadena chawyade khangde tawdorise nangna khara themaga guli do pizaramu natradi masado phagalaroi masu akoi swagi mawongse kya hainadra mal lem makha taramde chak tu kotharaga chai loiraga kada pothawa changami Piali phamungda hibna phone da yawriba application WhatsApp Facebook ate loina kakthali phone maningdo hangdoaga sim dusu amuk thudi lem adu ubada abe kari muk tawre Piali phone du nakanda laktana langthoga hari kasi tawde lem makha tade magi phamung kakhalaga pothaki Piali lemda onsalaga da lemsu Pialina khangawdana korkodura ingangaknami mamaidu onsilaaga kahage Pialina da nang UPSC exam try tawo aduna karige sum try taw haiba mina aingonagi henkibase ai yam sauningi mi singse yamna usite mina usitabaga UPSC exam thabaga kari mari linage Piali saurapna hari laine yamna laine aiga Bangalore da roommate oiminarakpa nupido khangbra kanano haise as trap limpi luinglado khangi kari tawage ma kaisi tawde sum pongakpa ingonda group ta magi nupado handak IPS khali party ma tawse ma treat pige kaina pongsilakpa ST quota da khanba moinasu general da thabo oidi khanba kaina adoda akhoisu thasiko lemsu kumpam khangdraduna hoi yengse yengba nateda aidi thadaba sugya yaroi aduga khalandaba su yaroi haisini mina aingondagi henba yade nang wari sidi mi prime minister oigrena aisu oida yaroi habagi phibamdura aise phagi nate serious ne yare ai kemta haijaroi Piali mamai du pairaga leithoki haima mina phagi tawraga amu sawrene hoimi aisu yengse hairi sidi
Yengse nate mathang thaba nangnaba larik paba horo. Manipurdadi oiroi Delhi coaching chanaba tause. Ai ima baba da so haige yarakani soidana. Kayada thuzalainu yengune. Huzikta aini imada nangi larik makha tamthanaba mapanda leibagi wa haida ngairi. Ai somo chaladi farak taroidro. Aidi kedobagi larik makha tamdeba. Tamaro yare khara tame matam loire tambagi. Lem nungaitana hai. Abe nang aibu warauduna adum lairadro. Si matangda ai wari sananinde. Thengi tumase. Da Delhi chatpagi wado hayeng imada hodoro ko. Ai siyawke. Anyhow thadabadi sungya yaroi. Challenge ne aigise. Nangna mayam mamangda namanabi nupado sidaramgani ne. Aduna aingoda mo taini natra. Sidaba ai khangde. Aidi haisini ko khalandaba yaroi. Da ai nuksi haidai utlo adudi kyam nuksige habado. Aigi friend mamangda ai wangango. Farise kona fazana khanarase. Nangsu tumnaba tawroko pungse thengi. Lem mamit ushan wakhalda khali. Masi nupise aibu amuksu nuksidaba mali. Aduga amuksu mana khalise karino. Aina magi pukningi wa khangba walabra. Kamaina khangni side. Masada hangasu hairoi. Kanada hangba. Oh, chume. Ningthi. Madi soidana khangongani. Mabani luna sutinabani. Makha tamthabagi wasisu mangonda yanaba hekta tamalage. Nupigi pukningi wase khangnaba honabada asyamna warise karigino. Lem wakhal mayamsi khana tumthaki. Asumna matamsu sum hauki. Hapta ama leiraga Piali anauba sim lauduna Facebook changubada ningthigi walda thakaliba status mayamdu urei. Messenger da changaga message tharui. Ibema Facebook ki celebrity status mayamse wari ubada hek changakpaga newsfeed da nangi status ngakta paithorei. Ningthi ngakna kari numitno ne matam kuirabagi matungda swaida amuk paithorei dia. Wathi tawrno ai kuino online lebe yade chak thongiba nangi number su switch off lay kari number pairige. Ningthina ai phone yadre kamaina leiba kuidridaina nangidubo khangde ngasi yadrine hujikna kanadagi pairiba ne ni madagi ma chak thongi aduda sum matam lenbam khangdabagi dillelambane ado hayeng kamai tawdeno laktoi natro adu hongge tawbane ai chak hapamage ko ngakhoi yengige ai nini hoidam ta haidri kaino akhoida lakbubu yaroidro haise adugi wa nateba noida thinbinaba mido sum thabak chinnaba ngaktanina thinbiyo haibado tanba yaribema lawaine khara haidena lakpatalido as ngakhoi adugi wa nateba nangsu hekta sagotoi gi tawe farese noy auto chenba natro cheladi parking kaida oige haro ai aduda laage mingonda haizaba yam talle Pialina ningthi ke haige haro ko kawdraso aingonda number piro ai phone tawrake nangsidi hoi pirake ningthi nimagi number du Piali da piduna mabani wari sanai Piali ningthi na hek phone pairakpaga chaitharei bema si foreign nate Manipur ne nasana gyan taw nathanda auto da lake kainaga nang mangaire ni kidrise nongta nathanda kondong wangba phawba landriba nangna auto tongaga akhoi sida lake kainaga yam ngamme ningthina as nang isausidi akhondagi heline ayuk nungthilda kanana phadorige yare taningde nangi wa leramo loiselaga haiba talagana ai oina lobala age natraga papada phone tawkige nang lawraga akhoi da thilona ningthina taningde he tha phawba phadri papana kamaina thilaktoino yare la ano ai adum yumna hairage aduga thilala ageba adu oidi phai ado soidi soiroi ko hek soiraba aigi machin khangi duni nang hoi he laktoini aini hena nang oning leirabani ado nang lakbagi kari thongamo haino champuti compulsory tare khangi atopadi yaida chaka chaningba faude hujikan che kalen su changakpagi athongba me hekta chase ahenba kari su tawrano nangna tandragana uti green thongamo yamna chaningi kuire chadaba
ꯄꯤꯌꯥꯂꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅꯕꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯦꯛꯇ ꯊꯣꯡꯗꯔ ꯂꯣꯏꯔꯦ꯫ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯥꯏꯗꯣ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯣꯀꯣ, ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯒꯦ꯫ ꯅꯤꯡꯊꯤꯅ ꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯐꯣꯟ ꯊꯝꯅꯈꯤ꯫ ꯂꯦꯝ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯉꯛꯄꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯐꯤꯜꯇꯔꯗ ꯏꯁꯤꯡ ꯌꯥꯅ ꯍꯪꯉꯛꯏ꯫ ꯀꯅꯥꯅꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯕꯣ? ꯅꯤꯡꯊꯤꯔꯣ? ꯄꯤꯌꯥꯂꯤꯅ ꯃꯥꯅꯦ, ꯑꯩꯅ ꯃꯥ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯕ, ꯌꯨꯝ ꯈꯪꯕ ꯑꯣꯏꯅ꯫ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ꯫ ꯀꯨꯏꯔꯦꯅ ꯎꯅꯈꯤꯗꯕ, ꯃꯣꯏ ꯃꯃꯥꯒꯤ ꯀꯔꯃꯁꯨ ꯆꯠꯍꯧꯗꯦ꯫ ꯐꯠꯇꯦꯅ, ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯄꯤꯌꯥꯂꯤ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗꯣ ꯈꯔ ꯉꯥꯡꯖꯔꯁꯨ ꯆꯩꯖꯔꯁꯨ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕꯅꯦ꯫ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯁꯣꯔꯥꯠꯁꯨ ꯃꯌꯥꯝꯅ ꯆꯠꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯠꯍꯧꯗꯦ꯫ ꯅꯤꯡꯊꯤꯗꯣ ꯁꯨꯇꯤ ꯂꯩꯅ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯆꯔꯛꯄꯅꯦ꯫ ꯃꯃꯥꯒꯤ ꯀꯔꯃ ꯌꯥꯎꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯔꯦꯗꯅ꯫ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯇꯧꯔꯒ ꯀꯞꯄꯦ꯫ ꯃꯅꯥꯛꯇ ꯆꯠꯂꯨꯕꯁꯨ ꯉꯝꯗ ꯑꯩꯁꯨ꯫ ꯄꯤꯌꯥꯂꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯦꯝꯅ ꯅꯤꯡꯊꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝꯅ ꯆꯝꯖꯕꯅꯦ, ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ, ꯃꯤꯁ ꯌꯥꯝ ꯇꯧꯋꯦ꯫ ꯂꯦꯝ ꯋꯥꯔꯤ ꯊꯩꯗꯣꯛꯑꯒ ꯅꯪ ꯀꯥꯡꯍꯧꯗꯣ ꯀꯥꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯤꯌꯥꯂꯤꯁꯨ ꯀꯞꯄꯝꯕꯗꯒꯤ ꯃꯄꯤ ꯁꯠ-ꯁꯠ ꯊꯩꯗꯣꯛꯑꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯒ꯭ꯌꯥꯁ ꯂꯩꯊꯕ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯥ ꯁꯤꯗꯤ? ꯆꯪꯁꯤꯜꯂꯒ ꯒ꯭ꯌꯥꯁꯇꯨ ꯃꯩꯔꯤ ꯇꯞꯅ ꯂꯩꯊꯩ꯫ ꯋꯥꯔꯤ ꯇꯣꯛꯂꯒ ꯆꯥꯛ ꯊꯣꯡꯕꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯂꯦꯝ ꯂꯦꯞ ꯂꯦꯞꯅ ꯋꯥꯈꯜꯗ ꯍꯌꯦꯡ ꯅꯤꯡꯊꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯑꯕꯦ ꯊꯤꯟꯃꯜꯍꯧꯔꯒꯦ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜꯗ ꯊꯅꯝꯃꯒ ꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯌꯥꯂꯤ ꯅꯤꯡꯊꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯦꯝ ꯃꯀꯨ ꯃꯆꯜꯗ ꯆꯥ ꯄꯤꯔꯝꯂꯒ ꯀꯥꯗ ꯂꯦꯝ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯗꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯐꯃꯨꯡ ꯂꯣꯏꯁꯤꯟꯒꯦ꯫ ꯂꯦꯝ ꯏꯉꯛ ꯉꯛꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯅꯣꯗ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ, ꯅꯤꯡꯊꯤ ꯂꯥꯛꯑꯅꯤ꯫ ꯃꯥꯗꯤ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯊꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ, ꯂꯣꯏꯁꯟꯗꯦ ꯇꯟꯃꯜꯂꯦꯅ꯫ ꯍꯧꯒꯠꯂꯣꯁꯦ, ꯂꯣꯏꯁꯜꯂꯒꯦ, ꯑꯩ ꯃꯈꯥꯗ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯅꯍꯥꯟꯈꯩ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯟꯗꯥꯏꯅꯦ꯫ ꯄꯤꯌꯥꯂꯤ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯊꯨꯞ ꯊꯨꯞꯅ ꯈꯨꯝꯃꯛꯏ꯫ ꯍꯣ, ꯉꯁꯤꯗꯤ ꯁꯨꯇꯤ ꯄꯤꯕꯤꯔꯒꯦ, ꯌꯥꯔꯕ? ꯂꯦꯝ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯤꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯕ ꯆꯠꯈꯤ꯫ ꯄꯤꯌꯥꯂꯤ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯕꯤꯅꯣ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯕꯦ, ꯅꯃꯥꯟꯅꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯆꯧꯕꯗꯣ ꯉꯥꯔ ꯌꯦꯟꯂ ꯂꯩꯍꯜꯂꯨꯁꯤꯔꯣ? ꯄꯤꯌꯥꯂꯤ ꯑꯦꯟꯁꯥꯡ ꯁꯦꯝ ꯁꯦꯝꯅ ꯈꯨꯝꯃꯛꯏ꯫ ꯃꯥ, ꯅꯤꯡꯊꯤꯗꯤ ꯉꯥ ꯆꯥꯗꯤꯌꯦ, ꯌꯦꯟꯁꯨ ꯀꯌꯥ ꯄꯥꯝꯗꯦ꯫ ꯌꯥꯅꯤ, ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦ, ꯁꯤ ꯆꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯏꯃꯥ ꯊꯣꯡꯕꯤꯌꯨꯔꯣ? ꯍꯩꯒꯗ꯭ꯔꯣ? ꯃꯥ, ꯌꯥꯅꯤꯗ, ꯑꯩ ꯁꯨꯝ ꯊꯣꯡꯉꯒꯦ, ꯍꯩꯅꯤꯗ, ꯌꯨꯝꯗꯁꯨ ꯊꯣꯡꯈ꯭ꯔꯦ ꯑꯃꯨꯛ ꯑꯅꯤꯔꯛ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯐꯔꯦ, ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯗꯣꯛꯑꯣ ꯏꯃꯧꯁꯤꯗꯤ꯫ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯂꯔꯣꯏ, ꯄꯤꯌꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯄꯥꯕꯨꯡꯗꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯆꯧꯕꯁꯨ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯀꯥꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯧ, ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯤ ꯃꯃꯥꯕꯣꯛꯅ ꯄꯤꯌꯥꯂꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯅꯤ ꯊꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ꯫ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯂꯤꯉꯩꯗ ꯃꯅꯦꯝꯁꯨ ꯆꯪꯉꯛꯏ꯫ ꯕꯤꯅꯣꯅ ꯏꯆꯥꯅ ꯀꯔꯤ ꯇꯝꯂꯤꯕ? ꯅꯤꯡꯊꯤ ꯄꯤꯌꯥꯂꯤꯗ ꯑꯃꯨꯛ ꯌꯦꯡ, ꯕꯤꯅꯣꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯄꯤꯌꯥꯂꯤꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯥꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯃꯤꯕꯅꯤ, ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦ, ꯑꯃꯨꯛ ꯆꯪꯗꯣꯔꯦ꯫ ꯕꯤꯅꯣꯅ ꯌꯥꯝ ꯐꯩ, ꯌꯥꯝ ꯐꯩ, ꯀꯟꯅ ꯍꯣꯠꯅꯧ ꯏꯆꯥꯁꯤꯗꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯇꯝꯍꯟꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯃꯀꯣꯛꯁꯤꯒ ꯆꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯤꯡꯊꯤ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯃꯃꯥ, ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯃꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯄꯤꯌꯥꯂꯤꯅ ꯃꯥꯗꯤ ꯆꯥ ꯊꯛꯇꯕꯅꯦ, ꯀꯣꯐꯤ ꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏꯅ ꯂꯣꯜꯂꯝꯃꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯃꯥ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗ ꯆꯪꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯦꯝꯁꯨ ꯑꯣꯐꯤꯁ ꯀꯥꯗꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯤ ꯎꯕꯗ ꯃꯣꯏ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯂꯦꯝꯁꯨ꯫ ꯅꯤꯡꯊꯤ, ꯅꯨꯡꯉꯥꯏꯔꯤꯀꯣ? ꯍꯣꯏ ꯗꯥ ꯂꯦꯝ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯐꯩ ꯐꯩ, ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯀꯣꯏꯒꯅꯣ, ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯣ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯄꯤꯌꯥꯂꯤꯅ ꯃꯔꯪ ꯊꯠꯂꯒ ꯗꯥ, ꯊꯦꯡꯉꯦ ꯆꯠꯂꯣ, ꯑꯣꯐꯤꯁ ꯌꯧꯕꯗ ꯄꯨꯡ 11 ꯇꯥꯔꯅꯤ ꯑꯃꯨꯛ꯫ ꯂꯦꯝ ꯄꯤꯌꯥꯂꯤꯒꯤ ꯏꯪꯒꯤꯠ ꯈꯪꯉꯗꯨꯅ ꯍꯣꯏꯅꯦ, ꯄꯨꯡꯁꯨ ꯌꯧꯔꯝꯃꯦ ꯇꯧꯔꯤꯁꯦ꯫
ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ, ꯉꯟꯇꯥꯅ ꯍꯜꯂꯛꯀꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤꯀꯣ꯫ ꯍꯣꯏ ꯗꯥ ꯂꯦꯝ꯫ ꯂꯦꯝ ꯃꯄꯥꯟ ꯍꯥꯏꯐꯦꯠ ꯊꯣꯛꯎꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯥ ꯑꯃꯨꯛ ꯆꯪꯉꯛꯄꯗꯨꯗ ꯄꯤꯌꯥꯂꯤꯅ ꯍꯪꯉꯛꯏ, ꯀꯔꯤ ꯇꯧꯔꯦꯗ ꯑꯃꯨꯛ ꯆꯪꯉꯛꯑꯗꯤ? ꯀꯇꯟ ꯆꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯍꯥꯟꯈꯩ ꯆꯠꯇꯕꯒꯤ? ꯂꯦꯝ ꯏꯀꯥꯏꯅ, ꯅꯪꯁꯤꯗꯤ ꯅꯤꯡꯊꯤ ꯃꯃꯥꯡꯁꯤꯗ ꯅꯪꯁꯨ ꯑꯩꯕꯨ ꯐꯖꯅ ꯍꯥꯠꯂꯦꯍꯦ꯫ ꯄꯔꯁ ꯀꯥꯎꯔꯝꯃꯦ ꯀꯥꯗ, ꯑꯗꯨ ꯂꯧꯕ ꯆꯪꯉꯛꯄꯅꯤ꯫ ꯁꯤꯗ ꯆꯪꯉꯛꯇ꯭ꯔꯁꯨ ꯀꯣꯛ ꯀꯥꯈꯠꯂꯒ ꯂꯧꯔꯨ ꯌꯥꯗ꯭ꯔꯣ? ꯍꯣ, ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯄꯥꯈꯣꯟ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏꯌꯦ, ꯀꯩꯁꯨ ꯋꯥꯍꯜꯂꯣꯏ, ꯅꯅꯥꯏ ꯑꯗꯨꯝ ꯂꯧꯖꯔꯨꯒꯦ ꯌꯥꯅꯤ꯫ ꯅꯤꯡꯊꯤ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯄꯤꯌꯥꯂꯤ ꯃꯤ ꯖꯇ꯭ꯔꯥ ꯇꯧꯔꯒ ꯊꯣꯛꯂꯛꯑꯕꯅꯤ, ꯅꯪ ꯀꯣꯛ ꯂꯧꯔꯨꯔꯣꯗꯅ, ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯌꯥꯝꯅ ꯌꯦꯠꯂꯤꯍꯦ ꯑꯋꯣꯏꯕ꯫ ꯄꯤꯌꯥꯂꯤ ꯍꯧꯒꯠꯂꯒ ꯀꯥꯔꯣꯝꯗ ꯄꯔꯁ ꯂꯧꯕ ꯆꯠꯈꯤ꯫ ꯅꯤꯡꯊꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯗꯥ ꯂꯦꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ, ꯄꯤꯌꯥꯂꯤꯒꯤ ꯍꯦꯕꯤꯠꯅꯦ, ꯄꯉꯥꯡ ꯉꯥꯡꯕꯅꯦ, ꯕ꯭ꯔꯦꯛ ꯐꯥꯗꯕꯤ, ꯃꯄꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨꯕꯨꯗꯤ ꯈꯜꯂꯝꯃꯣꯏ꯫ ꯂꯦꯝꯅ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯃꯤ ꯆꯍꯤ 4 ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯀꯣꯏꯔꯛꯏꯕꯣ, ꯂꯧꯕꯁꯨ ꯂꯝꯐꯨꯗ ꯂꯧꯔꯤꯁꯤꯅꯤ, ꯌꯥꯗ ꯂꯥꯟꯗ꯫ ꯅꯤꯡꯊꯤ ꯂꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯂꯦꯝ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, ꯑꯗꯣ ꯅꯤꯡꯊꯤ, ꯄꯔꯁ ꯀꯥꯎꯕꯒꯤ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯍꯧꯒꯦ, ꯑꯕꯦ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯗꯥ ꯂꯦꯝ, ꯍꯥꯏꯌꯣ ꯍꯦꯛꯇ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯑꯕꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔ ꯃꯥꯜꯂꯦ, ꯃꯥꯒꯤ ꯑꯁꯥ ꯊꯨꯒꯥꯏꯕꯤꯕꯁꯤꯗ꯫ ꯐꯖꯅ ꯀꯧꯉꯥꯡ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯎꯕꯗ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯦ ꯃꯁꯥꯗ, ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯗꯣ ꯇꯝꯊꯔꯁꯦꯅ꯫ ꯑꯁ ꯑꯗꯨꯕꯨ ꯌꯥꯗꯦ, ꯇꯝꯃꯔꯣꯏ, ꯃꯇꯝ ꯂꯣꯏꯈ꯭ꯔꯦ, ꯁꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯑꯅꯣꯗ ꯍꯥꯏ꯫ ꯑꯗꯣ ꯅꯪ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯔ ꯊꯦꯝꯃꯝꯃꯣ ꯍꯥꯏꯕꯕꯨ꯫ ꯅꯤꯡꯊꯤꯅ, ꯗꯥ ꯂꯦꯝ ꯍꯧꯖꯤꯛꯄꯨ ꯌꯥꯒꯗ꯭ꯔꯅꯦ? ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯕꯕꯨ ꯃꯇꯝ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯏꯃꯥ ꯕꯕꯥꯗꯁꯨ ꯍꯥꯏꯔꯕꯅꯦ, ꯂꯣꯏꯅ ꯌꯥꯔꯦ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯆꯪꯖꯔꯁꯅꯣ, ꯑꯩ ꯃꯥꯒꯤ ꯅꯤꯡꯕꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯂꯦꯞꯄꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯋꯥꯔꯧꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ꯫ ꯑꯗꯣ ꯗꯥ ꯂꯦꯝ, ꯁꯤꯗ ꯁꯨꯝ ꯇꯝꯃꯁꯨ ꯌꯥꯅꯤ ꯀꯩꯅꯣ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ MBA ꯍꯥꯡꯉꯕꯅꯦ꯫ ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯍꯜꯂꯝꯃꯣ, ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦꯕ꯫ ꯅꯤꯡꯊꯤ ꯅꯣꯛꯃꯤ ꯂꯛꯅꯔꯝꯃꯤ, ꯗꯥ ꯂꯦꯝꯁꯨ ꯆꯥꯟꯁ ꯂꯧꯕꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ꯫ ꯂꯦꯝ ꯃꯀꯣꯛ ꯍꯣꯜꯂꯒ, ꯑꯗꯨꯕꯨꯗꯤ ꯀꯅꯥ ꯅꯠꯇꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯌꯥꯂꯤ ꯆꯪꯉꯛꯑꯒ, ꯀꯔꯤ ꯆꯥꯟꯁ ꯑꯃꯨꯛ ꯂꯧꯔꯛꯏꯅꯣ ꯅꯪꯉꯣꯟꯗ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ? ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯏꯔꯣ ꯃꯥꯏꯔꯦꯟꯁꯤꯅ? ꯂꯦꯝꯅ, ꯍꯔꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯋꯥꯈꯜꯒꯗꯤ, ꯅꯪ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯖꯗ꯭ꯔꯤꯀꯣ? ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯄꯣꯟꯇꯦ, ꯀꯗꯥꯏꯅꯣ ꯄꯔꯁꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯦ꯫ ꯄꯤꯌꯥꯂꯤ ꯄꯔꯁꯇꯨ ꯂꯦꯝ ꯃꯈꯨꯠꯇ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯃꯇꯨꯡ ꯃꯅꯥꯎ ꯅꯁꯥꯒꯤ ꯄꯣꯠ ꯆꯩꯗꯣ ꯌꯥꯎꯗꯦ ꯌꯦꯡꯉꯒ ꯊꯣꯛꯂꯛꯎꯀꯣ, ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯄꯥꯈꯣꯟ ꯁꯤꯅꯤꯡꯒꯅꯨ꯫ ꯍꯣꯏ, ꯍꯥꯏꯖꯔꯔꯣꯏ, ꯉꯁꯤꯈꯛ ꯄꯥꯈꯣꯟ ꯊꯥꯕꯁꯤꯗ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ꯫ ꯂꯦꯝ ꯃꯈꯥ ꯇꯥꯔꯝꯗꯅ ꯄꯔꯁꯇꯨ ꯂꯧꯔꯒ ꯆꯠꯈꯤ꯫ ꯅꯤꯡꯊꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯉ ꯂꯩ꯫ ꯅꯤꯡꯊꯤ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦ, ꯄꯨꯡꯁꯨ ꯉꯜꯂꯤ, ꯆꯥꯛꯁꯨ ꯀꯩꯁꯨ ꯆꯥꯅꯤꯡꯉꯝꯈꯤꯔꯣꯏ, ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯨꯁꯦ꯫ ꯅꯤꯡꯊꯤ ꯄꯤꯌꯥꯂꯤꯒ ꯂꯣꯏꯅꯅ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯄꯤꯌꯥꯂꯤꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯥꯗ ꯆꯥꯛꯇꯣ ꯃꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛ ꯍꯥꯏꯔꯝꯃꯒꯦ, ꯑꯗꯨꯒ ꯀꯣꯐꯤꯁꯨ ꯄꯨꯔꯛꯑꯒꯦ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯦꯡꯅ ꯆꯥꯕꯤꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯗꯕꯨ, ꯑꯩꯅ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ, ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯀꯥꯗ ꯅꯤꯡꯊꯤ ꯐꯝꯍꯜꯂꯝꯃꯒ ꯄꯤꯌꯥꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯆꯟꯗ ꯆꯪꯉꯨꯔꯒ ꯀꯣꯐꯤ ꯍꯩꯔꯒ ꯀꯥꯗ ꯑꯃꯨꯛ ꯀꯥꯔꯛꯏ꯫ ꯐꯃꯨꯡꯗ ꯐꯝꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯩ꯫ ꯁꯦ, ꯀꯣꯐꯤ ꯄꯥꯏꯌꯣ, ꯊꯝꯃꯣ ꯑꯗꯨꯝ ꯑꯗꯨꯗ, ꯑꯩ ꯏꯪꯉꯒ ꯊꯛꯀꯦ꯫ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ? ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯏ꯫ ꯆꯥꯏꯗ꯫ ꯆꯥꯔꯝꯃꯅꯤ, ꯌꯥꯔꯦ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ, ꯉꯁꯤꯗ ꯅꯠꯇꯦ ꯇꯤꯟꯅꯔꯛꯏꯁꯦ, ꯅꯪꯒꯤ ꯍꯦꯕꯤꯠ ꯂꯣꯏꯅ ꯈꯪꯉꯦ꯫ ꯅꯤꯡꯊꯤ ꯇꯨꯃꯤꯟꯅ ꯐꯝꯃꯝꯕꯗꯒꯤ ꯄꯤꯌꯥꯂꯤꯗ ꯀꯣꯜꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ꯫ ꯄꯤꯌꯥꯂꯤ, ꯑꯥꯏ ꯃꯤꯁ ꯃꯣꯝ ꯑ ꯂꯣꯠ꯫ ꯄꯤꯌꯥꯂꯤ ꯅꯤꯡꯊꯤꯕꯨ ꯊꯦꯝꯃꯤ꯫ ꯊꯣꯛꯑꯁꯦ ꯌꯥꯔꯦ, ꯅꯁꯥ ꯁꯣꯛꯅꯕ ꯀꯞꯄꯅꯨ, ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑ ꯇꯝꯃꯝꯕꯅꯅꯦ꯫ ꯑꯩꯈꯣꯏ ꯅꯣꯏ ꯑꯁꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯂꯒ ꯂꯣꯏꯅ ꯆꯠꯈꯤꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯁꯤꯗ ꯅꯪꯅ ꯁꯨꯝ ꯈꯟꯖꯜꯂ ꯂꯩꯔꯗꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ?
Sida nangna sum khanjan layardi punsise kamaina hingdoino. Ningthi kapna kapna hairi. Piali mama chatkre. Aibu warawra mali. Chatlamta aingonda wahi amata hairamde. Piali ai kari tawdoino nang hairose. Ai yam ware punsise hingbada. Piali su ningthi gi matawduda kapai. Ningthi ai yamna lonely oireng asidi. Aibu chaibinaba warakpinaba lambi takpinaba kanamta leitre aigi. Ai hingingdre Piali. Ai mamagi manakta chatninge. Yam taningdeko wathi ware ai sarura. Ai lady sidi nangidama. Se to kapano nakok chiklani. Piali makhuna ningthi gi mapidu taithokpi. Kaunaba mayam hotnabane. Adubu ngamte. Hekta hena dum ningsinglai. Ai gi laibaksa sugyam thiri se karigi. Asidi lamja sara haibado ai su oiridana. Ningthi yareba nangbo. Se sige wari se to ase sara ano. Ai su nuaite. Adubu hingdabadi yaroidana. Nangna sumaina leiraga mamana ada nungairamgadro. Adui saro nangi natawda pukning changna hono mai pangnaba. Ningthi mapidu taitoga. Aisu haijabagi wane nang nungbudi nungairamoi. Aisu paudu tabada sokoi. Akoisu mamana haiba kemte hek tade. Adubu pumnamakse isorgi lilane. Ekoina khangba tabane. Ningthi wari do thaidoga. Ai wari se to ase. Matha hena sananabane. Ai dangoda yam sauri ko. Karigiya laktabagiro. Phatte haibatuda tawbane. Natte. Adugide aisu khange. Ado nangna dalemda uliba sizinariba wahai wata magong matawse karino. Sibu kanana tawnage nupi amana. Nang sumai tawdoerdi ai nangonda paw amta pharoi. Kausu kauroi. Ai sumaina tawbo nupigi lichat hainade. As magi wabo kesu khalamohe. Thaina degi adum haidana tawdana la adubo. Thaina na thaina. Hujikti ma nangi na puroi bane. Nangna adumaina tawraga mina mabu respect tawidra. Ipuroi ba haibasidi isorgi pangkakne hainarini. Ngaiko. Si nangi dialogue mande. Amaduna insilamba male. Mana kai hairamino mo. Ningthi sagolai. Yare lehoro. Ai chatkrage nanga wari sananingde. Chatkena phuk hogole. Pialina khamaga. Kaino he phagi tawbani. Sawba thukibasina. Phamgoba wari yamna sagadaba leiri. Chatlage kainaga chai chani ngasi. Nang khangi natra aina serious oiba matamda aidi phagi yate haiba. Hoiba se sawarno ai laleba. Ai amukhana phagi tawroigeba. Ningthi tapthare. Piali nupi ekhoigi punsise yamna lubane. Nangsu urisini. Mama aigi punsi. Paisana nungaiba leiba phangde. Sahi kayano aina mamana warakiba. Ngasisu adum wari. Migi mayumda ngasisu saidangbe amagum punsi leli. Mikha tana hinglamlaga mamadi magi punsi adum loigre. Yarese yam henjana khalurano ai loin khangeba. Khango haiba nate aina hairise. Nangi behavior se semdo haibane. Maduna tungda akaiba yamna lakani. Piali nangi punsi wahaningde. Punsi khongchatse yamna sangbane. Ithanda hingba araiba thabak nate. Phana paisa sanga leirasu achoba thabak tawrasu. Nupi ekhoina chawjariba napal tawjariba pumnamak Lepundugi Marumdane. Lepunduna kisi hek thokraba hanglaba atiyada duri tatuna koipai pairaga leiba telangaga karisu khenaro. Piali noglaga phagi tawre. Hima ai ita asidi ngasidi gyan yam taramena. Angang oina leiramba ngasidi pura mature orame. Nang hujikan kanaga punge. Ningthina angang ge advice tabagini. Moidagi tamjaninga yamna lei. Karibo kanano haise. Kesunate nangna gyan taroi. Ado ngasidi ai wa ma hange nang sengna pakum pirakera. Kai wano hango. Piali nang dalem se sungnong heng nungsidabra. Sengna hairo nangi thamoidagi. Nang wang sidi lurine. Kaidobagi ludeba thamoida phawrido hairo. Nungshi
ꯑꯗꯨꯕꯨ ꯄꯤꯌꯥꯂꯤ ꯃꯈꯥ ꯇꯥꯗꯅ ꯆꯞ ꯂꯦꯞꯄꯤ꯫ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕ? ꯁꯛꯇꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ꯫ ꯑꯩꯁꯦ ꯃꯤꯠ ꯌꯥꯝꯕꯩ ꯇꯥꯏꯞꯇ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯧꯕꯒꯤ ꯈꯔ ꯂꯥꯛꯅꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯖꯥꯠꯅꯤꯅꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯇꯞꯅ ꯇꯞꯅ꯫ ꯇꯛꯄ ꯌꯥꯝꯅ ꯀꯜꯂꯤ, ꯃꯅꯝ ꯈꯨꯀꯟ ꯑꯃ꯫ ꯑꯩꯅꯒ ꯈꯔ ꯑꯣꯏꯅꯅ ꯅꯨꯡꯁꯤꯅꯒ ꯇꯧꯋꯣ, ꯃꯥꯅ ꯃꯊꯛ ꯀꯥꯔꯛꯀꯅꯤ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏꯗꯅ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯒꯤ ꯍꯦꯕꯤꯠ꯫ ꯅꯤꯡꯊꯤ ꯅꯣꯛꯂꯒ, ꯑꯗꯣ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯂꯩꯃꯤꯟꯅꯕꯗ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯗꯕ ꯑꯃꯗ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ, ꯃꯥꯁꯨ ꯃꯤꯅꯤꯗꯅ꯫ ꯅꯪꯒꯤ ꯍꯦꯕꯤꯠꯇꯣ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯇꯧ꯫ ꯅꯨꯄꯥꯗꯤ ꯊꯦꯝꯃꯒ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯅꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯏꯕꯦꯝꯃ꯫ ꯍꯣꯏ ꯌꯦꯡꯒꯦ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯂꯥꯛꯅꯈꯤꯒꯦꯕ ꯑꯩ ꯋꯥꯍꯟꯕꯒꯤ꯫ ꯃꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯅꯝꯗꯅ ꯃꯥꯡꯍꯟꯕꯒꯤ꯫ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯑꯃꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ? ꯉꯔꯥꯡ ꯁ꯭ꯇꯦꯇꯁꯇ ꯀꯩꯅꯣ ꯌꯥꯝꯅ ꯎꯔꯝꯃꯦ, ꯈꯠꯅꯕ꯭ꯔꯣ? ꯍꯟꯗꯛ ꯈꯔ ꯁꯥꯎꯅꯩ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗꯣꯏꯅꯣꯗ? ꯅꯤꯡꯊꯤ ꯃꯈꯥ ꯇꯥꯔꯛꯏ, ꯄꯤꯌꯥꯂꯤ, ꯃꯥꯅ 8 years ꯃꯇꯝ ꯄꯤꯌꯣ ꯍꯥꯏ꯫ ꯑꯩꯁꯨ ꯄꯤꯔꯒꯦ ꯈꯜꯂꯦ꯫ ꯃꯥꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯅꯤꯡꯕ ꯃꯥꯜꯂꯦ, ꯇꯧꯖꯔꯁꯅꯨ ꯈꯜꯂꯦ꯫ ꯑꯩꯁꯨ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯔꯣꯏꯒꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯃꯃꯥꯅ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯆꯤꯟꯗ ꯈꯣꯏꯍꯤ ꯇꯩꯔꯒ ꯊꯃꯣꯏꯗ ꯍꯨ ꯐꯨꯝꯕ ꯃꯔꯛꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯗꯤ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯔꯣꯏ꯫ ꯃꯃꯥꯅ ꯄꯥꯝꯖꯔꯝꯕꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ꯫ ꯄꯤꯌꯥꯂꯤꯅ, ꯍꯣꯏ ꯅꯣꯏ ꯉꯥꯁꯦꯞ ꯃꯥꯟꯕꯤꯁꯤꯡꯗꯣ ꯁꯣꯅꯣ ꯈꯔꯗꯤ ꯂꯣꯏ ꯆꯨꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪꯅ ꯑꯄꯥꯝꯕ ꯇꯧ, ꯑꯩꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯦ꯫ ꯍꯩꯃꯥ, ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ꯫ ꯅꯤꯡꯊꯤ ꯃꯥꯒꯤ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯑꯒ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯔꯛꯏ꯫ ꯁꯤꯅ ꯅꯪꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯅꯧ꯫ ꯌꯥꯝꯗꯤ ꯌꯥꯝꯗꯦ, ꯐꯠꯇꯦ ꯍꯥꯏꯕꯗꯨꯗ ꯄꯤꯔꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯀꯥꯏꯔꯝꯃꯔꯣꯏ꯫ ꯄꯤꯌꯥꯂꯤ ꯄꯩꯁꯥꯗꯨ ꯎꯕꯗ, ꯀꯩꯅꯣ ꯌꯥꯝꯃꯜꯂꯦꯍꯦ ꯁꯤꯗꯤ꯫ ꯌꯥꯝꯗꯦ, ꯑꯗꯨꯝ ꯄꯥꯏꯁꯜꯂꯣ꯫ ꯃꯃꯥ ꯂꯩꯔꯝꯃꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯕ ꯌꯥꯕꯅꯤ꯫ ꯅꯤꯡꯊꯤ, ꯌꯥꯝꯃꯜꯂꯦꯃꯤ ꯅꯪꯕꯣ, ꯅꯪꯒꯤ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯂꯩꯅꯕ ꯊꯝꯖꯤꯜꯂꯣ꯫ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯂꯩꯔꯨꯔꯦ꯫ ꯑꯋꯥꯠꯄꯅ ꯑꯥꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯪ ꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯌꯨꯝꯗꯒꯤ ꯂꯧꯔꯛꯏꯔꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯀꯕꯣꯔꯠꯇ ꯌꯥꯎꯔꯝꯕꯅꯦ꯫ ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯔꯜ ꯂꯧꯗꯦ, ꯂꯧꯁꯨ ꯂꯧꯔꯣꯏ꯫ ꯃꯊꯛ ꯊꯣꯡꯉꯒ ꯋꯥ ꯉꯥꯡꯉꯛꯀꯅꯤ, ꯃꯤꯒꯤ ꯂꯃꯟ ꯇꯣꯜꯍꯟꯅꯤꯡꯗꯦ꯫ ꯑꯥꯗ ꯄꯨꯕꯁꯨ ꯐꯔꯛ ꯇꯥꯅꯤ꯫ ꯗꯣꯂꯔ ꯑꯣꯜꯂꯁꯨ ꯁꯤꯗꯗꯤ ꯑꯣꯟꯐꯝ ꯂꯩꯇꯦ꯫ ꯀꯣꯜꯀꯇꯥꯗꯕꯨꯗꯤ ꯂꯩꯕ, ꯑꯗꯨꯏꯁꯨ ꯑꯩ ꯍꯩꯔꯔꯣꯏ, ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕꯅꯤꯅ꯫ ꯄꯤꯌꯥꯂꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪ ꯁꯤꯗ ꯀꯧꯔꯤꯁꯤꯗꯤ ꯄꯣꯌꯦꯡ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ, ꯍꯌꯦꯡ ꯅꯪꯅ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯒꯗꯕ ꯂꯩꯔꯤ꯫ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯑꯗꯨꯒ ꯁꯤꯁꯨ ꯄꯥꯏꯁꯜꯂꯣ, ꯃꯇꯝ ꯈꯔ ꯅꯪꯒꯤꯗ ꯊꯅꯝꯒꯦ꯫ ꯅꯤꯡꯊꯤ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯄꯤꯌꯥꯂꯤꯗ ꯄꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ? ꯅꯤꯡꯊꯤꯅ, ꯃꯃꯥꯒ ꯑꯩꯒꯒꯤ ꯁꯅꯥꯅꯦ꯫ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇ ꯊꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ꯫ ꯆꯦꯁꯤꯁꯨ ꯄꯥꯏꯁꯜꯂꯣ, ꯅꯣꯏ ꯆꯦ ꯃꯥꯗ ꯌꯥꯎꯕ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯇꯨꯅꯦ꯫ ꯃꯊꯪ ꯆꯍꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗꯣꯏꯅꯦ꯫ ꯆꯦꯃꯥꯒ ꯇꯥꯟꯅꯔꯒ ꯅꯪ ꯈꯔ ꯂꯧꯊꯣꯛꯑꯣ꯫ ꯑꯩ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯁꯤꯒꯅꯦꯆꯔ ꯇꯧꯔꯝꯃꯕꯅꯤ꯫ ꯑꯩꯒꯤ ꯍꯦꯕꯤꯠ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯃꯣꯏꯅ ꯊꯥꯔꯛꯄ ꯄꯩꯁꯥ ꯀꯣꯟꯅꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯈꯔ ꯊꯥꯕꯤꯔꯛꯑꯣ, ꯋꯥꯔꯁꯨ ꯋꯥꯅ꯫ ꯑꯩ ꯊꯣꯛꯂꯛꯑꯒ ꯁꯤꯡꯉꯁꯨ ꯁꯤꯡꯒꯦ꯫ ꯐꯔꯛ ꯇꯥꯔꯒꯅ ꯑꯩꯒꯤ ꯁꯅꯥꯁꯦ ꯀꯥꯏꯒꯦꯁꯨ ꯀꯥꯏꯊꯣꯛꯈꯣ꯫ ꯃꯃꯥꯒꯤꯗꯤ ꯁꯣꯛꯎꯅꯨ, ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯅꯤꯡꯉꯤ꯫ ꯅꯤꯡꯊꯤ, ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯃꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯍꯧꯔꯦ, ꯀꯅꯥꯅ ꯑꯩꯒꯤꯅꯣ, ꯀꯅꯥꯅ ꯃꯤꯇꯣꯞꯅꯣ ꯍꯥꯏꯕ꯫ ꯄꯥꯈꯠꯀꯅꯣ, ꯌꯨꯝꯗ ꯀꯅꯥꯝꯇ ꯈꯪꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯔꯝꯗ꯫ ꯃꯃꯥꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ, ꯑꯩꯒꯤ ꯀꯕꯣꯔꯠꯇ ꯂꯩꯅ꯫ ꯁꯣꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦ꯫ ꯃꯃꯥꯗꯣ ꯃꯥ ꯈꯪꯉꯖꯥꯠꯅꯤ, ꯃꯥ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯉꯣꯟꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯄꯜꯂꯝꯗꯦ꯫ ꯑꯩꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯁꯨꯃꯥꯏꯅ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯉꯁꯤꯗꯤ ꯑꯩ ꯈꯪꯉꯦ, ꯀꯔꯤꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯑꯥꯗ ꯂꯥꯞꯅ ꯊꯝꯃꯤ ꯍꯥꯏꯕ꯫ ꯄꯤꯌꯥꯂꯤꯅ, ꯅꯤꯡꯊꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯄꯤꯌꯥꯂꯤ, ꯑꯩ ꯀꯞꯄꯔꯣꯏ, ꯑꯩ ꯀꯞꯄ ꯇꯣꯛꯑꯒꯦ꯫ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝꯕ ꯁꯥꯔꯒꯦ꯫
ꯑꯩ ꯅꯨꯡꯉꯥꯏꯕ ꯇꯝꯂꯒꯦ ꯄꯤꯌꯥꯅꯤ꯫